Pakistan occupied Kashmir asi India gi saruk amani amadi nongmadi apunba saktamda tilakhigani haina Union Defence Minister Rajnath Singh hana phongdorakli New Delhi da numidini chupna chathagadaba Confederation of Indian Industry CII Annual Business Summit lising ini kun manga wafam si phongdok laduna mahakna makata na hai Pakistan occupied Kashmir da leiriba mi ayambagi thamoinung da India ga mari leina bagi wakhalon adumak fauri adubo miyoi khara khaktamak lana lamjing khibadagi makhoi gi wakhalon adu taiwana bani mafam adu da leiriba miyam gi punsiro lasi Maharana Pratap ki Manau Nupa Sakti Singha ki Phiba Maduga Chap Manai Indiana Thamoi ki Marida Chetna Thazaba Thambaga Loinana Nungshisana Ba Amata Oiba Amadi Achumbagi Lambel de Chatuna Lakli Pakistan occupied Kashmir na India da Halaktuna POK asi India ni Hairakadaba Matam Adu Yamna Naksilaklabani Adubu Pakistan occupied Kashmir na India da Halakpa Haibasi Laibak Asigin Nat Jatnabi Kunaya Sabit Longi Makasu Yamna Poli Hainasu Makna Makatana Fungdoki